ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯪꯉ ꯂꯩꯔꯗꯤ ꯖꯨꯂꯤꯌꯥꯅꯥꯁꯦ ꯂꯥꯏꯔꯤꯛꯇ ꯀꯃꯥꯏꯅ ꯍꯦꯟꯗꯣꯏꯅꯣ? ꯅꯪ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯁꯦꯡꯕ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯆꯗꯤꯕ ꯅꯪ ꯖꯨꯂꯤꯌꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯦ? Shut up, Boong. You shut up, shut up. 이마다 서프라이즈 tꯧꯒꯦ ꯇꯧꯕꯅꯦ. ꯌꯥꯝꯅ ꯅꯨꯡꯁꯤꯕ gift ꯑꯃ ꯄꯤꯔꯒ. ꯑꯁ ꯑꯗꯨꯛꯂꯥꯏ ꯍꯥꯏꯕꯗꯨꯕꯨ ꯃꯤꯁꯅ ꯇꯥꯕ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯄꯣꯠꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯒꯤꯐꯅꯦ. ꯕꯦꯇꯤꯅ ꯆꯠꯄ ꯀꯩꯅꯣꯝ ꯄꯤꯌꯣ. ꯑꯥꯐꯥꯎ ꯆꯠꯅꯕ. ꯇꯨ ꯁꯤꯒꯨꯝꯕ. ꯕꯦꯇꯤ ꯁꯤꯜ ꯑꯗꯨꯝ ꯆꯠꯂꯗꯧꯅꯦ. ꯑꯩꯅ ꯈꯜꯂꯝꯕ best giftꯤ ꯕꯕꯥꯅꯤ. ꯋꯥꯔꯜꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ gift ꯂꯩꯇꯦ. ꯑꯗꯣ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯦ. ꯅꯣꯏ ꯕꯕꯥ ꯃꯤꯁ ꯇꯧꯕ꯭ꯔꯥ? ꯅꯪꯗꯤ ꯅꯣꯏ ꯃꯃꯥ miss ꯇꯧꯗ꯭ꯔꯣ? ꯀꯥꯏꯗꯒꯤ ꯑꯃꯐꯥꯎ ꯎꯗ꯭ꯔꯤ. ꯀꯃꯥꯏꯅ ꯃꯤꯁ ꯇꯧꯗꯣꯏꯅꯣ? ꯕꯨꯡ, ꯑꯩ ꯅꯨꯡꯇꯤꯖꯥꯒꯤ ꯒꯣꯗꯇ ꯄ꯭ꯔꯦ ꯇꯧꯒꯦ. ꯅꯣꯏ ꯕꯕꯥ ꯍꯜꯂꯛꯑꯒ ꯅꯣꯏ ꯃꯥꯒꯤ ꯒꯤꯐ ꯑꯣꯏꯅꯕ.